Imphal Ukhrul lambida Kuki na ambush tawduna tangkhul nupi ama yauna ahum hatkre miyoi kaya marumna sokle. Imphal yauna mafam kaya da lairiba tangkhul sing mayumda halaknaba khangankre. Je Minister Yumnaung Khemchana tangkhul amasung Kuki singi marakta ing tappa hanjil hannabagi paujel piba khongchat ama chaturaba matung nong hek nganbaga Kuki khulai paiba kangbu amana Imphal Ukhrul lambi NS202 ambush tawraktuna tangkhul gi nupi ama yauna khunja ahum hatkre kaya amana sokle thawdo adu thokraba matungda Imphal yauna state asigi tongan ba mafam singda lairiba tangkhul sing magi khulda hek ngamba makai thuna yangna halaknaba tangkhul luchingba singna khangankre. Kuki khulai paiba singi ambush ta laikhidraba tangkhul gi miyoi ani adudi Ukhrul district ki Tasar village tagi SW Chinausang Nifugataru apokpagi ming SW Ruichum Hau amasung district asimaki Kharasom village tagi Yarui ngamba sum Nifugani thoi apokpagi ming thuimi basum kawi laikhidraba SW Chinausang Naga regimenta thabak Taurami aduga hojikna retire tauraga laiba miyoini adubu nongmaina panbadagi laikanaba ngamdana laikhidraba nupi adugi mamingdi hojik fawi oina khangdri mafam adudagi fangba pauna hai Chief Minister Yumnaung Khemchana Ukhrul laklambada Imphal Ukhrul lambi asi security force na checksin na hiyengdagi ngaklagani nakhoi chathok chasin tawbada karisu kiningai oireroi hairambagi matung inna tongan ba car yauna gari kharadang pareng sana thauraga Imphal dagi Ukhrul da halakpani. Ngasi nungtil pung 2:35 rom tarakpada makhoi na litan lanthok TM Kastom gi marakta Kuki terrorist sing na afaba makal gi khulai sing sizinaduna chingthak dagi tangkhul sing na tonglakpa gari sing adu tamna aret akham leitana nongmai kapsi lakhibani thagdo aduda atai gari ayambagi body da nongmai maruna panki windshield glass sing kai ki aduga gari anida tongba miyoi anina nongmai maruna panki pausina makha tana hai ambush tawramni ba mafam aduda khamba tawdana thuna yangna lanthuraki makhoi ambush tawrakli haiba pau adu makhoi gi naknaba miyoi singda telephone tawduna khangalaki asok paduna maram oiraga Naga regiment personal oiramba SW Chinausang di car adumakta da siki aduga atopa yarui ngamba sumdi maha ki thawai kanana bagidama Ukhrul district hospital tamna pukhalaki adubu hospital hek yobaga mahak pulayeng liba doctor singda laikhidri haina lauthuraki thawdo adudagi khajik nemtharuraba tangkhul amasung Kuki singi hatna sunabagi thawdok thingba ngamdaba fibamda lairaba yana laire masigi sumathakta Naga gi furup singna su Kuki gi mathakta laman khumaki thabak chatharakadra haibagi akiba laire panba yabadi ngarang Chief Minister Yumnaung Khemchana Ukhrul district ki Sinakeithel thawai Kuki village sarka fungda changduna mafam aduda lairamba Kuki amasung tangkhul gi miyamda pukning phathana lainaba amasung ingtap pa hanjil hannaba wafam kaya marum fongdok lamba laiki aduba hojikti ma ki thawrang adu uttagi haibaga chap manarakle total shutdown lauthokre Tronglaubi mihat ki matangda semkhiba JAC ga lenga ka yanaba purakpa ngamkhidabadagi JAC na ngasi ahing nongyaidagi Manipur pumba total shutdown lauthokre Tronglaubi da laikhidraba angang anigi mayumda pangthokpa paugi mifam amada JAC gi mahut silaga chanambam maipakpa tombina haikhi mayumda tumdun leijaba machin maupa bom kapsenuna hatkhiba madi thogdo adubu yaningdaba fongdoktuna khongjang changsinkhiba miyoi ahum nongmaina kaptuna hatkibagi matangda January sing April 15 faubada puthoktuna miyamda khangangadabani haiduna JAC gi maikaidagi lengakta pukhatki April 15 faubada JAC gi demand fangandaba tarabadi leibak miyamga kusamnaraga hena kanba khongjang kaya changsilagani haina mahangna fongdokhi naba puraga lakpa ambulance ki driver RAF personnel na fulkre Tronglaubi thawdoki mayokta Khurai lamlonggi akoibada leiba maira paibi singna ngarang numidang chathakhiba maira rally da security force ka muknaba thorakpadagi miyam laksenaba honabada security force na tear gas cell kaya kapkre khongjang kaya asopan yauna kre Tronglaubi thawdoki mayokta All Manipur United Clubs Organization amuko Manipur Student Federation MSF poirei leimarol maira paibi apunba Manipur All Manipur Women Voluntary Association amoba amadi Committee on Human Rights HOURE Giming makada changsiliba khongjang gi saruk ama oina ngarangi rally adu chatkibani maira rally adu da saruk yakiba masing yamlaba miyamna long live Manipur aikhoi ningtamna hingadabani go back central force aikhoi gi leibak aikhoi na ngakadabani haiba kholau kaya lauki miyam adu Khurai lamlong gi traffic point da security force ki masing yamlaba personal singna thatuna thamki Khurai lamlong da khongjang singna kholau kaya lauduna leiringai talak adu da police ki maikai digi barricade ki manungda changsilaktanaba Khangan ki bagal loinana karigumba henjilaklabadi lathi charge tawgani haina mangjongna khangan ki maduda khongjang amadi security force ani gi marakta ngaihak mungna buthok ki miyamna rally adu makha tana channa bahonnarakpadagi madubu laksinaba security force ki maikai degi tear gas amadi mob bomb na chingba kaya ka pahuraki maduda khongjang kaya so pan yaunaki
Thaudo aduda lamlong bazardagi chungkham sobita nifuga taruk amasung khurai nandabem laikai arambam jamuna nifuga mathoi tear gas cell na panbadagi soktuna Jenims Hospital da laikanaki khongjang loi singi maikai dagi su security force tamna nung thomba amadi nauri maru kaya kaptuna khudhanki miyam madu mapung fana laksin naba honabada security force ki maikai dagi su awaba oiki numidang athengba fawba tear gas cell kaya kaptuna irang adubu laksin naba honaki khongjang loi sing aduna su police ki gari lakpa maikai gi lambida mai thaduna thatlaga thamki Amaramda ngarangi thaudo aduda anaba puraga lakhiba ambulance gari ama khurai yorakpada rapid action force RAF ki personal singna gari adu khamhanduna driver amasung anabagi mateng pangnaba yorakpa miyoi ama fuki thaudo aduda ambulance gari ki driver adum khut amadi mai gi sarukta sokpadagi ras medicity da pukhatuna layingki abina hospital ki ambulance ta nungna thomjilakpadagi kaire yaningdaba phongdorakli Khawai soi da lei baba bina hospital gi ambulance ama ngarang numidang lamlong bazar da khongjang changsilamba singna nungna thomjilakpadagi akai atoi nangkhre adum oinamak ambulance manungda tunglakiba doctor amadi driver di laibak fabadagi asoi angam thokhodre hari babina hospital gi media coordinator na thadorakpa cherol amagi matung ina ngarang numidang pung 12 makhai rom tabada hospital adugi ambulance aduna athu akai gi oina operation taunanabagi damak tera da leiba doctor ama lobu chatki doctor adu lawuraga hospital tamna lakpagi lambida khongjang changsilamba miyamna thingba piraki kudong thiraba tanja ama oina ambulance adu lamlong bazar yorakpadai miyamna khamki miyam aduga wari sanabaga loinana athuba operation amagi damak doctor lawrubani haiba wafam phongdoki Matam aduda chatpa yarani haibadagi gari adu thauba haurakpada lambi mataidagi miyoi kharana nungna thomjilakpadagi gari adu akai atoi nangki hospital gi ambulance haibasi pungkun mari chupna anabasing gi damak thabak tawbani aruba anabasing amadi healthcare mathau tabasing amadi athu akai gi oina chathok chasin tawbada sijinnabani adugumba miyam gi service tawriba ambulance amada chatharakiba thawong adu condemn tawi hojik miyam gi irang lei haiba khangi adubu tangai fadana ambulance sing chathok chasin tawbada apanba thohan bidana basu appeal tawragli census pangthokpa yaroi Haibagi kholau tabidre census tawbada sijinnagada potlam sing Imphal gi post office ta pairaga leiramdei State asidagi illegal immigrants sing khandokringai mamangda census tawba yaroi haina miyamna lauringai chirak asida census ta sijinnagada potlam kaya campaign for just and fair delimitation JFD gi team amana Imphal gi post office ta leiramba thengnare Yamlaba potlam sing adu ngasi numiyungba matungda JFD gi convener Jitendra Ningombana luchingba team amana Imphal head post office ki godown da leiramba thengnarakibani Hairiba godown asida census pangthokpada sijinnagada potlam kaya leiri haiba akangnaba paw ama fangbadagi JFD gi team aduna yengsilubani Godown da leiramniba potlam sing adu Imphal East amasung Imphal West district ta pangthokadaba census ki thabak thoram singda Sijinnagadaबनी हाइरी ngasigi yengsin khongchat adugi matangda JFD gi convener Jitendra Ningombana phongdorakpada state asida census tawbagi mangjaba amasung tongjabagi matangda miyam wakhal tahanaba JFD na tongan ba mafamda campaign pangthoklaga lakli hojik Manipurda achauba issue kaya mayoknaraga leiribani loinana langi achauba chaitheng phangduna Miyam tangdu leitana hingba ngamdri masi pumnamak Manipur amadi lamdam asida khundariba yellow furup sing nungsibiba ngamdraba illegal immigrants sing na thohanbani makhoi gi khujil tharangna Manipur thugaina ba honabagi mathakta separate administration fawba tanba ngamlakli maram aduna state asida census ki thabak thoram sing hawdringai mamangda illegal immigrants sing hana khandok phaibasi tangai fadaba amani hiram asida miyamna kholaw lawrakpadagi chaliba tha asigi tang amadagi pangthokani haina thorang tawramba census ki thabak thoram sing Manipur gi oinadi September tha dagi haunaba matam lepki adobo August ki tang taraga taruktagi self enumeration haunaba laingang thorang tawri Manipur gi luraba tanja asida laingang census pangthokani haina muklaga leiriba si tawbiganu miyamna su kari khongthang paikhatkadagi haibasi punna wakhal taminaduna census pangthokpa yaroi haiba kholaw asi punna lawminasi Manipur miyamna census ki mayokta leibana te supnatagi mitop sing hana khandok piu haibani Manipur gi luraba tanja asida census ki sijinnagada potlam sing Imphal post office ki godown da leiramba asimak laibak thibani lenga ki khongthang asi JFD na yaba ngamloi haina su Jitendra Ningombana makhatana phongdokhi ningthokaba numita US Iran ani suba round gi wari sanaba hauragani ningthokaba numita gi Islamabad ta US amasung Iran ani suba round gi wari sanaba hauragani haina Iranian authority singna phongdokhre Nakalani makki mihut kangbu sing Islamabad ta hayeng thunglaba yai haina CNN gi report amana phongdokli cheirak sida US President Donald Trump amasung Iran gi Foreign Minister Abbas Araga China Strait of Hormuz mapung fana hangdokli haina phongdokhre arak China hai ki Lebanon ga ceasefire lauthokna khraba matung da maru ibe isting lambi asi mapung fana hangdokli haina lauthokibani US President Donald Trump ki maikai degi Iran gi jahaz sing hithang phamda changthok jangsin tawbada thamba athingba makhata na chathaki gani haina phongdokhi social media platform Truth Social da thagalakpa warol amada Trump na haiki Iran ga chada chama yanaba puraktiba fawba athingba si makhata na chatnaki gani
Constitution 131 suba amendment bill Lok Sabada maithiba nangkhre. Lok Sabada ngarang Constitution 131 suba amendment bill 2026 maithiba nangkhraba matungda ngasi Rajya Sabha amasung Lok Sabha gi mifam Sainadan Abjon Taukhre. Parliament da nupi gi sit chada kunthra humdoi reserve taunabagi pandamda pukhalakpa bill adu 2/3 majority fangba ngamdabadagi maithikibani. Amendment bill asigi matangda laingak pariba NDA amasung opposition India bloc ki mayakta chawna yetnaduna lakibani bill adubu sawgatuna vote 247 fangkibada bill gi mayakta vote 2kunthra fangki bill adu pass tawba ngamkidraba matungda center na mari lainaba delimitation ga mari lainaba atoppa bill ani puthoktanaba firef lawki. Bill pass tawkidraba matungda bill pass tawba ngamkidabagi matangda NDA na India bloc pu maral siraduna high legislative body singda nupi gi reserve seat hengat hanabagi thaurang ama opposition na maram oiraga mai pak pangamhan khidre. Amaramda opposition gi maike degi fongdorakliba wafam di women's reservation bill ga census amasung delimitation ga mari lainahan bathawong asi yaningde haibasini.